अहनबदा मरुओइबा पाव लेखा लंबिदा कुकी सिंह थिंगलबसु चीफ मिनिस्टर बिरेन नोथक लंबिदा सेनापति दा सतख्रे मणिपुर दा तंगदु लेताबा हंजिल हनबदा नागा मियाम की थौदांग यामना चावे हाइबा वाफम चीफ मिनिस्टर ना फोंदोखरे नागा की थौराम दा कुकी सिंह खुद थिंगजिंदुना आयत अपन पीबगी हक लेते हाना एनपीओ ना फोंदोरगले कांग्रेस की थौमी सिंह राजभवन दा थमजिनख्रे पुलिस का सुमुकनाख्रे मणिपुर असि मपु पांदबा एनआर की सतनबा लेबाक का मानरे हाइना एमपीसीसी की प्रेसिडेंट के मेगा संदरना फोंदोख्रे थीबा खंगद्रिबा कमल बाबू की तंगदांगबा खंगहलगनी हाइना गवर्नर ना थाजबा पिरकले हाइना जेसी की मैकेदेगी फोंदोरगे साहित्य अकादमी अवार्ड 2023 की दमक हावम सैतबती खलगले वन नेशन वन इलेक्शन बिल यंगसिनबा जेपीसी सेमख्रे हाइने उरखोल की फुंगरई तांगदसु बुक फेयर हौदोख्रे सिंगी महैरोई सिंगदसु मखल मथेल की लाइरिक सिंग अहोंगबा ममलदा फंगहननबा होनबनी हाइबा वाफम फोंदोरगले बोसेम की स्टाफ सिंगी खोंजंग पुंग कुनगा मरी की मनुंग हंदोकदबनी हाइना एसएसयूएम ना फोंदोरगले प्राइवेट लंचन बना लेखिदबदा आरपीएफ ना अवाबा फोंदोख्रे लेखिद्रबा अमसुंग फाकिबा मियोसिंग प्रिपाक मरी लेनदे हाइबा वाफम फोंदोरगले अमदि इम्फाल स्मार्ट सिटी मिशन ममिंग तंगाइरे थंगाल कैथेल की लंबी सेंबा हौजिलुरगा लोइसिनबा नाइदना लेरी खमसरे मॉर्निंग न्यूज़ पेपर रीडिंग मिडियम ताबिरिबा मदि ताबिरिबा सिंबो पुष्परानी लाइश्रमना तराम नौसरी हौजिक मरोइबा पाउ सिंग मियाम द संदोन पिजरी कुकीजो काउंसिल ना चीफ मिनिस्टर नोंथोंबा बिरेन कांगपोकपी फावरगा सेनापति द सतपा यारोय हाइना लेखा लंबिदा चटपदा थिंगबा थमख्रबसु चीफ मिनिस्टर नोंथक लंबिदा सेनापति द सतख्रे मणिपुर की इरांग लोइसिल हनबदा नागा मियामना थौदांग लोबिननबा चीफ मिनिस्टर ना अपील तौख्रे सेनापति डिस्ट्रिक्ट की मनुंग सनबा पुन्ना नामई विलेज की असु रोबेना ग्राउंड पांगथोखिबा रोबेनानी 2023 फेस्टिवल हौदोकपगी थौरमदा मियामदा वांगांगलदुना चीफ मिनिस्टर ना हाई हौखिबा था 18 असि मणिपुर अवाबा फिबम अमदा लेरी ताइबंग मपुगी थौजालदगी हौजिक्ति फिबम असि तपना तपना फगलकपा हौरे पांगथोलिबा फेस्टिवल असिगी मपुंग ओइबा वखलोंदी पेंदबा नुंगाइतबा कया लेरबसु मदुपुना फमिनदुना वारी साननबा अमसुंग असोइबा रानबा कया दो अमना मबो ngaknaba haibasini miyoibai khoisi soidaba landaba yaudaba nate asoi baranba kaya ado phaminaraga unaduna wari sanabaga loinana tungi mirol gidamak punna satminaba mathau tai Manipur da thatara mapan suraba irang asi waroisin puraknaba amasung ingtapa fibam hanjil hanraba senapati gi miyam naga civil society organization sing NPO UNC SDS na chingba loinana naga miyam gi thodang yamna chawe lamdam asigi apunbagi saktam kanaba yelau mising tek ta kaidana mapangal kanna lehenana bahonabada naga CSO mayamna thodang lobiu haiki lamdam asida irang ama tholakpa matamda madubu taisinanaba missionary sing thaduna wari sanaduna lakhiba miyamna uri ngasidi madugi saklon adu naga miyamna loba matam oire lamdam asida khundaminari ba furup masel gi marakta amana amabu ikai khumnadraba saukhat thorangda thong manadrabadi furup masel gi marakta nungsinabagi mari sesil hanba ngamloi maduna lamdam adu ingtappa lamdam ama ohenba ngamloi pumnama asi yenglaga lenga asina go to hills ki thorang asi hokhibani Go to Hills ki khongthang asina singi lamda leiriba miyam gi damak lambi thong semgat sagat pa infrastructure sing semgatuna singi lamda ahong bakhara purakna na ba honaduna lakli bani haina su chief minister na makhata ki naga singi thabak thorom pangthok pada ku ki singna khuthing jinduna ayat apan pi bagi hak leite haina naga people's organization NPO na phongdokre
NPO की Information and Publicity Secretary na thadorok pa chirol amada hairi Chief Minister N Birena Naga Singi khulda maroi na Senapati District da satkani haibada kuki singi Civil Society Organization kharna ayat apan pirak libasi thengkhang yam silakle Naga Sing asidi Manipur da tholi beirang asida nakal amatada yausindana lairiba furup amani loinana Manipur da tangdu laita ba hanzil hanana ba yamna kana hotna jaribani Asigumba chairak asida Chief Minister na Naga ki thorom yaubada kuki singna ngaihak leitana thingba piba thengnari Chief Minister si state asigi furuk phuding makki mihutni mahangna Naga ki kumhai yauba natraga Naga ki khul singda setpada athingba pifam thokte maram masina asigumba thaba asi matungda mohana tawrakanu hairi Amaromda United Mau Conference na thadorok paserol amada kuki jo haiba pawasi makatana taminase Lup amana thingba piduna Chief Minister na kangpokpi phauraga Senapati satpa yaroi haribasi yamna laibak thibani Kumhai asi mau proof ki oinadi yamna maru oiba kumhai ama oiribani asigumba kumhai ama yauba lakpa mioi da ayat apan piba haibasi mau singbu thawoidabani asigumba thawong asi yamna haksinna lawi asumna makhatana satharaklabadi tumina khak leithokloi makhatana Naga singi thabak thoromda kuki gi lup singna khut thingzilakanu Madu tawraklabadi hojik proof ani ki marakta leiriba tangdu leitaba se leiraktabasu yai hairi Federation of Civil Society Organization Folks Working Committee gi Women Wing gi miyeng makhada nupila ningsing numit thokpang lup na sinduna Palace compound da leiba iboyama sumang lila sanglen da pangthokiba marifu manga suba nupila ningsing numit thoram da saruk yabikiba amadi mateng pangbirakiba pumna magpu lup asigi maikeidagi thagatba phungtorakli Manipur Commission for Protection of Child Rights MCPCR gi miyoi ahum na saba team ama tha asigi taraga manga da jiribam da thungladuna Child Welfare Committee jiribam ga loinana Relief camp ta leiba angang sing amadi jiribam gi laibak thiba thodokta leikidraba victim gi family sing unaduna district asida angang nupi gi phangpham thokpa hak sing gi matangda yengsinkhre saliba tha asigi tara manga dagi horaga jiribam district asida hangliba relief camp sing Central Home Hospital CSO sing amadi department asigi officer singa unaduna angang sing right to health right to education right to food amadi protection gi matangda koina satuna yengsilaba matungda pawgi mifam ama municipal council gi guest house tasu ngarang pangthokre pawmising unabada MCPCR gi chairperson ke Pradip Kumar na hai salibatha sigi taramanga dagi horaga MCPCR gi team ama laklaga jiribam da leiriba relief camp amadi Manipur gi irang asina soalaba maru oina angang singi khudong sadaba sing yengsinna balakliba khongsat asida makhal makha kya gi khudong sadaba thengnarakli hairiba khudong sadaba sing adu sugani awba marik sumba memorandum ama semduna mari leinaba authority da piduna kharada orabasu safaba punsi mahing ama oihananaba honaragani hairi jiribam gi khongsat asida relief camp sing mamang tha November 13 da Borobekrada thokiba thodokta victim oikraba family sing Central Home singda koina satuna yengsilaba matungda nupi amadi angang singda maru oina midyang thamduna makoi right to health right to education right to food amadi protection gi matangda su yengsinkhre loina na jiribam da leiriba CSO sing amadi district level officer sing su famina duna sothariba singi matangda kupna khana bata natana Jiribam district asida leiriba hospital asi angang ama phawba delivery tawba ngamdaba hospital ama oina phamung yangkhai leiba hospital asida tangai fadana sangdaba yadraba gynecologist ani amadi ultrasound dagi khudong saba thamduna angang unaba phawbadi mipal tangdana bahonabada lengak namit yang sangbiu coronavirus matamda sanga khiba oxygen plant Kang khathang oiduna leiriba si mathau tawhalabadi hospital asigi leiriba ICU unit asi mathau tawba yaragani hojik phawbada jiribamda lanjelaktuna relief camp ta leiriba IDP sing asi mioi chaunga ga marifuga taruk rom
रेकॉर्ड लेरी मसी अंगांग चनी सुमना मापन यावरी बोरोबेकरा पुलिस स्टेशन दा हांगलिबा रिलीफ कैंप ता लेरिबा मियोय तरागनिथोगी मनुंगदा मरीदी लाकदोरिबा क्लास 10 गी एग्जाम थागदोरिबा महिरोइनी मसिना मरम ओइरगा नुमित 8 निगी मनुंगदा जिरिबा मयोलदा हांगलिबा रिलीफ कैंप असिदा पुथोक्तुना लाइरिक निंगथीना तमननबा रिलीफ कैंप ता लाइरिक पाफम अमा पिबिननबा ZEO अमदी डेप्यूटी कमिश्नर जिरिबामदसु हाइख्रे हाइरे मणिपुर दा थोगलिबा इरांग असिगी वारोइसिन अमा पुरकनबा होनबदा लेबाक मियामगी ओइबा वाखलोन फोंगदोक्तुना लेंगाकता खंगननबा पांदमदा नेशनल पीपल्स यूथ फ्रंट NPYF na siduna debate amadi essay competition pangthoklagani hairi Naurem thongda leiba National People's Party ki office da ngarang pangthokpa paugi mifamda party asigi National Vice President Y Joy Kumar na hai tha 18 haijilaklaba Manipur gi irang asigi waroisin amang asi phawba purakpa ngamdriba sina miyamda ka hena awaba mayokna halle irang asigi waroisin purakna na bani haiduna lengak asina hotna ba yaba hotna rabasu ngasi phawba waroisin purakpa ngamdana leiri Manipur da tholiba irang asi ngasi phawba loisinba ngamdriba si karigino haibado hena kupna khanthabagi matam yaure lenga asina honarakiba kyada peace committee semki adusu thaba onthokpa ngamkide Manipur da khundaminariba phuruk khudimang yaba lengak ama oiba ngamde pumna masi karidagi ngamdribano haibasi nainaba yamna watli haina lawi Masigi ladiba watpa kaya si mengkhatna bahaduna NPYF da sinduna competition asi pangthokadabani competition asi lakadaba na bochahi gi January thagi 18 da konung mamangda laiba Maharaj Chandrakirti Hall da pangthokadabani competition asi da maroina peace and normalcy in Manipur can only be achieved through political dialogue haiba hiramda open debate ama aduga Irang asida Manipur amadi miyam bukan bada khwadi tangai fadba karino karamba makhal gi political party na Manipur kanba ngamgani haiba hiramda ese amaga pangthokadabani numit asida pangthokadaba debate competition asigi ahan pamana oina lupa lising kuntra ani subada lupa lising kun ahum subada lupa lising therapy buga loinana consolation prize su pigani aduga ese gi oina di topic asiga chana pamongda masana iba lawyer ga ese adu party office da January 15 phawi manungda pisingadabani ese competition asigi mana oina ahan bada lupa lising yankai ani subada lupa lising kuntra aduga ahum subada lupa lising kun oigani haire Pibam ka hena soglaba Imphal Pangai lambi gi saru ama oriba lamlong thongkhong dagi haikru makhong khumidok phawgi lambi asi semba hawdriba phawba matam kaktana thingzile haina Imphal Pangai Road Joint Development Committee gi convener Salam Ibo Pisakna phongdokre committee asigi mifamna lawki bawarep ki makhada lambi asigi nagyeta khundari ba miyamna lamlong thongkhong dagi hawraga haikru makhong khomidok phawba lambi thingduna sangsin ki ba khongjang asiga mari lenana convener Salam Ibo Pisakna hai lambi asi sahi taragi mamangda semkiba adudagi ngasi phawba hanna yengdana leiri lambi asi sembiu haina sahi asigi January 10 da lengakta demand tawduna lakpani madugi matung April 19 da committee asiga PWD authority ga khuraina daibam lekai da leiba social standard club da MOU ama sign tawnaduna April 18 dagi lambi asi semnaba yanakibani maram maduna committee asina sangsingani haina tawramba khongjang phawba handokibani hairi adubu lambi asigi pothon khara menba hauramlaga ngasi phawba tumina laikibani masina maram oiraga tha asigi tarada committee asigi oiba mifam ama pangthoklaba matung lambi asi matam kaktara thingzilagani haina lauthokpa laikre committee asina lauthokhi bawa phangni matuina khongjang asi sangsin ba haurakpada PWD gi authority laklaga committee gi mihusing department da laklaga wari sanana ba hairambani adubu matam kuina ngaiduna laklabanina department gi authority ga wari sanabagi mathau tade madugi mahut lambi asi semdriba phawba leptana khongjang sangsingani haiba wafam phongdoraki Delhi da nupilan gi thorom yawnana basatkiba imagi mairagi convener thoksom Sujata bo house arrest tawduna thamkiba
amadi thadorlabasu mahakpu pulisna kupsen senari basi harassment pibane haina lup asigi ko convener maibam somi na phongdokre Manipur Press Club tangrang paumising unabada maibam somi na hai Delhi da nupilangi tharom yauna na batholak pada laisram Kamal Babu gi JC thengnabadagi sumnatangi mateng panglupa khaktani lup asigi maikidagi naked protest tawgani haibagi WAPHAM laikide tha asigi mapanda sujatabu chapchaba maram haidana state force na pung khara fajinduna thambagi thawong adubusu yaningde miyoi amabu maram pidana pung khara fajinduna thamlaga numidang athengbada thadorokpa haibasi maram chade Amaromda Delhi Police na susap manaba maral da house arrest tawduna nupilangi tharom yahondana thamkibasi laibak thibani thawong asimak miyoi bagi hakpu khongoi nabani house arrest tawrubadagi thadoroklabasu mahaki lanai gi punsida Delhi Police ki mari leinaba singna kupsen senaduna leiribasi gi chapchaba maram khangba pami mi amagi lanai punsida harassment pibagi thawong khudakta lepkadabani Delhi da sujatabu house arrest tawkiba amadi kupsen senaduna leikibata natana nupilangi tharom yahon kidabagi maram pidriba phawba imphal da halakhiroi haina su sujatana khanghalakiba lei hairi Kukizo Council Kobo Organization Laite Makogi Horakfam Amadi Kadai Fawba Thazaba Yabagi Haina Achobo Wahang Ama Oiri Haina Directorate of Information and Public Relations DIPR na Thadorokpa Cherol Amada Hairi Manipur da Lamka Koba District Laite Mapangi Khudyauraga Organization Senduna Law Amadi Administration Gi Wang Mada Thabak Tharom Kaya Satharabra Haibagi Singnaba Laite Mapandagi Law Kaina Sangsilakpa Sigi Mayokta Ministry of Home Affairs Government of India na Protected Area Regime Manipur Mizoram amadi Nagaland da thamjinki masina foreigner sing sathok sasin tawbada kumna yengsinba amadi foreigner order 1958 ki makhada protected area permit paiba mathau tari asigumba organization asigi mathakta police na kumna yengsingani amasung FIR lokhatuna thizilagani haiki Kumjali Singani Taramapanda Manipur State Power Distribution Company Limited MSPDCL Amadi Manipur State Power Company Limited MSPCL gi Grade C amasung D gi kaukiba thabaki phal ngasi phawba lauthokta basi akanba mongde yaningde thabak haidok loidoba leiragadi lengakna karigi thabak lauribano haina recruitment exam da saruk yakiba candidate yumkhaibam manosna phongdorakli Exam atu da saruk yakiba miyoi singna Manipur Press Club ta ngarang pangthokiba paugi mifam amada saruk yaraduna manosna hai MSPDCL amadi MSPCL ki oinang grade C amadi D gi post samapan nga sumna taret lawgadaba sida candidate listing tararom na saruk yaduna pangthokiba recruitment exam sahi manga farak laba phawba haidoktana namsinduna thamliba simak laibak thibani Thawong asima candidate singi hak matpani state lengang na assembly mifam da phawba laukriba thabak asigi phal athubada haidok lagani haina thajaba pikhrabasu ngasi phawba thabakta onthoktana leiribasi pende haiba WAPHAM mahakna phongtokhi BJP lengak na Manipur da tangdu laita ba purakpa ngamdabagi mayokta amadi tongan ba demand kaya tawduna laiba asigi state amasung union territory pumnamakta lairiba rasbabal singda congress ki thawmin singna khongjang sangsinkhre state asigi oinasu Manipur Pradesh Congress Committee MPCC na sinduna congress ki thawmi singna rasbabal tamna thamjinna ba honabadagi security force ka muknakhre Prime Minister Narendra Modi na lusingba Central amadi state lengak na Manipur da ingtapa amasung tangdu laitaba purakpa ngamdabagi mayokta sangsinkiba khongjang asigi mangoinana Manipur Congress babal da Congress Party ki thawmising mifam amasu pangthokre mifam adu loiraba matung Manipur da tangdu laitaba hanjil halu haiba demand tawduna governor da aiba cherol pisinana ba Congress ki thawmising na kholau lauduna tholakpada Central amadi state force na
थटपदगी कांग्रेस बबल की गेटा साउन मुक्नखी माइकई अनी की मरक्ता यानबा अमा पुरक्तुना कांग्रेस बबल की गेटगी राज बबल तमना लाक्तुना MPCC की प्रेसिडेंट कैसाम मेघचंद्र डेपुटी CLP लीडर के रंजीत CWC मेंबर गेखांगम MLA थोक्सोम लोकेश्वर ओक्रम सूर्य कुमार पार्टी असिगी मिहुत 15 रोमना गवर्नर लक्ष्मण प्रसाद आचार्य का उनख्रे लोइनना मणिपुर की तंगतु लेतादबा वाथो असि लोइसिंदुना इंगना तपना हंजिल हलो हाइबगी वारोल यावबा चेरोल अमसु गवर्नर द पिसिनख्रे राज बबल तमना संगसिन की बखोंजंग असिगी मांगोइनना कांग्रेस बबल द पांगथोकिबा कांग्रेस पार्टी की थौमिसिंग मिफमदा सरुक यारादुना MPCC की प्रेसिडेंट कैसा मेघचंद्रना हाई चीफ मिनिस्टर बीरेन लुसिंगबा लेंगाक असिना अनिंगबा पामदा सथादुना लेरे लेंगाक ति यारिबा मिहुत सिंगना माना थोकपा वा ngang लेबगी ममी तारकली मणिपुर असि मपु पांडबा तौनिंगबता तौबा एनआरकी लेबा मफमगा पांखक ओइरे माना अपामदा सथादुना स्टेट असिदा मपुंग फाबा लेंगाक लोन लेतबगा चप मानरे नहासिंग अमदी महिरुसिंगी तुंगी लंबी ममी सामरकली मिसिमिना कया थोक्तुना मियोय क्या लांजेना हलिबा पावसी मखा ताना तामिनसे मणिपुर की इरांग असि लोइसिनबा बीजेपी की डबल इंजिन लेंगाक असिना चपचाबा थौरांग अमता पाइखलकपगी ममी ngasi फावबा ताद्री मणिपुर दे इंगतप्पा पुरकनी हाइरबदी MLA ओइबा फावबा तोकलगे हाइना ओपोजिशन की मिहुसिंगना लाउदुना लागली मसिदा नतना मणिपुर की इरांग असि लोइसिनबा लेबा असिगी प्राइम मिनिस्टर गा उनजगे हाइदुना स्टेट असिगी ओपोजिशन पार्टी सिना आई बचेरोर क्यारक हना थाबसु लेख्रबनी अदुबो ngasi फावबा सेंटर अमदी स्टेट लेंगा की माइकीदगी चपचाबा थौसिल अमता पाइखलकपा लेत्रि मरम असिना अनौबा मणिपुर अमकीदमक मियाम पुना थौरांग पाइखतपा मथौ तारे प्राइम मिनिस्टर नरेंद्र मोदी अमदी अदानीना लेबा असिगी मियामगी सेल लूट तौदुना सथरिबा करप्शन की थौंगसिंग अमसुंग मणिपुर दा इंगतप्पा हंजिल हलु हाइदुना ऑल इंडिया कांग्रेस कमिटी की लिसिंग मखादा लेबा असिगी मफम सिनबा थुंगना खोंजंग असि संगसिलिबनी हाइखी अमरोमदा कांग्रेस बबल दा चथकिबा मिफम अदुदा सरुक याखिबा डेपुटी CLP लीडर के रंजित हाई चीफ मिनिस्टर बीरेना प्राइम मिनिस्टर मोदी अमदी यूनियन होम मिनिस्टर लेबदगी मणिपुर कनबा ngamlibani हाइखिबा वाफम अंगकपा फावी होम की थौगाइसु पुरी स्टेट असिगी चीफ मिनिस्टर ना मणिपुर की साइबर क्राइम फेल ओइरे इंटेलिजेंस रिपोर्ट पिखलक्तबा था 15 सुरे हाइना मियाम तिनबा मफमदा फोंदोरकपा सिमक लाइबक थीबनी असिगुम्बा फिबम अमदा लेंगाकदबा ओइरबदी मणिपुर कन्नबा चीफ मिनिस्टर ओइबा तोकलो मसिगी CM खोइसिनदी मणिपुर कनपा ngamloi यूनियन होम मिनिस्टर अमित शाह ना अमा हाई चीफ मिनिस्टर ना अमा हाई तवदा मणिपुर लोइबा तारे अखोइना ngasi चटनिंगबा मफमदा निंगतमना इरमदम असिदा चटपा ngamdraba matam asida pham konduna chief minister oiraga leibana kari kanagani nupi angang amadi miyangi punsi amasung lanthum kanba ngamloi doba oirabadi lengak lubagi wahanthok leikhigadra state asigi paliba lenga si thokliba thodok wathok sing asi NIA da sinana bakhak leiribra haiba wahangsu mahakna hangki अमरोमदा मणिपुर की गवर्नर दा मणिपुर दे इंगतप्पा हंजिल हलु हाइबगी वारोल यावबा मेमोरेंडम पिसिलुरबा मतुंग के मेघचंद्र पाउमिसिंग दा हाई स्टेट लेंगा सिना था 15 सुरुबा मणिपुर की इरांग असि लोइसिंदुना इंगतप्पा हंजिल हलकपा ngamdre बीजेपी लेंगा सिना लेबाक असिगी कॉन्स्टिट्यूशन ngaktre लमदम सिगी मियामना इंगतप्पा हंजिलकपा पामली गवर्नर ना सु स्टेट असि इंगतप्पा पुरकना बहोना बियु हाइबा वाफम मणिपुर की गवर्नर दा तक्सिनख्रे गवर्नर की माइकेदगी सु स्टेट असि तंगदु लेताबा हंजिल हननबा होनबा याबा थबकसिंग होनगनी हाइबगी अयाबा पिरकले हाइना फोंदोरखी हाइरे लोकसभा नहान पांगथोकिबा डिविजन बोर्ड मेंबर सनीगा हुंफुमापन सौगतलगा पुथोकिबा वन नेशन वन इलेक्शन बिल मखाताना यंगसिननबगीदमक लोकसभा की मेंबर कुनगमापन साबा जॉइंट पार्लियामेंटरी कमिटी सेमख्रे मसिगी मेंबर सिंगी मरक्ता कांग्रेस के MP प्रियंका गांधी वात्रा यावरी
Union Minister of State Law and Justice Arjun Ram Meghwalna Leibapokpa numita puthokhiba bill asi Lok Sabha gi member kunma thoina saba Joint Parliamentary Committee asina yengsilagani. Committee asigi member sing PP Chaudhary, Dr. CM Ramesh, Bansuri Swaraj, Barsot Bhamai Rupala, Anurag Singh Thakur, Vishnu Dayal Ram, Mehtab, Dr. Sambit Patra, Anil Baluni, Vishnu Datta Sarama, Priyanka Gandhi Bhatra, Manish Tiwari, Sukhdev Bhagat, Dharmendra Yadav, Kalyan Banerjee, DM Sebaganpati, GM Harish Balajogi, Supriya Sule, Dr. Eknath Sinde, Chandan Chauhan amasung Balasori Yauri. India government ki Ministry of Culture ki makhada laiba Sahitya Academy na chahi khudingi leptana piba Sahitya Academy Award pinanaba sahi asigi khalaklaba miyoi singi marakta Manipur dagi Hawam Saitabati Devi khalakle. Sahi asigi oina tongan ba lol kunga mathoide iba lairik saireng wari masa play amadi research singda yumpham oiduna miyoi kun mathoida award asi khusinagadabani. Award asigi dama khalaklaba Manipur gi IB Hawam Saitabati kumsa lising ama jamapan humbudraga taruktagi masagi lairik iduna laklaba miyoi amani. Sagolban Maino Lerktagi Khundrakpam Pramod Kumar gi Loinabi Khundrakpam Ongbi Hawam Saitabati MA BEd Loiduna Maming Leba Aiba ama oibata natana Manipur Sanura Laisem Marup Macha Laimagi founder member amasu oiribini. Sahi asigi ne award asi mahang iba sereng lairik Mainu Bora Nungsi Sairol haiba lairik asida pinanaba lauthokibani. Haukiba November kunga manga dagi thiba khangtana ngasi phawba lairiba Laisrom Kamal Babu gi tangdangba ama khanganana ba honaragani haina Governor Lakshman Prasad Acharya na thajaba pikre. Mangkiba Kamal Babu gi langla langjel puthokna ba JC amadi imung manu gi miyoi singa ngarang unabada Governor na thajaba asi pirakhibani. Governor ga unaruraba matung JC gi spokesperson Moirangthem Ibo Bisakna hai mari makhong khangdana lairiba Laisrom Kamal Babu gi tangdangba ama khangdokna ba 57 Mountain Division gi GOC da Governor na tattana taksili athuba matamda Kamal Babu gi langla langjin puthokna na basu honagani haina Governor na JC da thajaba pirakhi haire. Board of Secondary Education Manipur gi staff singna mahairu singi exam maya da sangsiliba khongsang handokadabani natrabadi matam Sadana ihau horibasing thabaktagi terminate taunana Chief Minister amadi Education Minister da Seron Pisinduna akan bakhongsang sangsin bahoragani haina Socialist Students Union of Manipur SSUM na akan WAPHAM thamkre. Book Culture Northeast na tongan ba mafam singda satuna Traveling Book Fair haiba mingi makhada lairiki mela pangthoktuna lakpagi saruk ama oina rukhulgi phungrai tangdasu lairiki mera ngarangdagi hodokre. Book Culture Northeast na Thawai Jau Hungpung Young Students Organization ga puna khusamnaduna rukhulgi phungrai tang town hall da numit mangani sumna sathagadaba lairiki mela asi ngarang hodokhibani. Haudokpagi tharomda rukhulgi DC Kengu Juringla ZEO Thaimai Badal Thawai Jau Hundung Young Students Organization gi President Hurbat Lungharna athoiba mithunglen sing oina saruk yakhi. Thawbal district ki manung sana laiba Salungpham High School maya da tha asigi taramari da police nomina kapada miyoi ama sikhiba ama ditaruk puna phajan kiba du People's Revolutionary Party of Konglai Park Pripak ama di masigi lan mi sanglup Red Army ga karigumba hiram ama tada mari leinade haiba wafam phongdoragli. Kumjali singani tarani panda MOU sign taunakraba matung Imphal Smart City Mission gi manung sanba thangal lambi gi anichuba phase oina
Alu Gali crossing dagi Khuyatong Phawgi lambi semgot sagatpagi thabak asi semba loisiluraga loisinba naidana leibana Semba Hausiluraga Lushinba Naidana Labana Miam the Chowna Kudong Sataba Mayokna Hale, Lambia Sing a si Pawba Semba Chagatba Lushindabana at Awok Sing da Kudong Sadaba Mayokna Hale. Lambia Sim Falmanum Gidi Yamamaro Balambi Amasu Oribani, Hausi Pawba Semba Chagatba Lushindabana Gari a Joba Satoksasin, Yadabadagi, Lambi Sigi Nak Yeta Dukan Kiamarum Su. Potsit aduki matik hantare lambi asi hauzik phawba semjinba loisindrabasu gari macha amadi dukan singda pochai thaba lakpa gari achoba singdi adumak sathok sasin tauri miyoi kya amasu lambi asida sathok sasin tauri lambi asi semgat sagatpagi thabakti adumak sathari adumakpo khumang yangsina thabak subagi mamidi tadri Tawada Bulambi asi semga chagat pagi thabak paikhatlabasu mangal sana satpa ude hauzik phawbagi oina Khuyathong yoromdagi matek adwaida makhagi concrete thabagi thabak subagi mami tai drain gi mathakta kupnaba haibagi thabak su kana sathari lambi asi semba loisindrabasu nak yeta leiriba dukan sing amadi gari semliba miyoi singna masagi dukan dagi hendolaga lambi da gari khamjilaga thabak suri Maram masina lambi asi semba loidringai mamangda phibam solokpagi khudong sadaba mayok narakpasu yai haire Lamphel Police Station konba sagol bantera lukram leiraki pukri achobada tha asigi taraga tarukta tasinkiba miyoi amagi asiba haksang rang ayu Manipur Fire Service kambu amana phangphangam khre Manipur da hausi oriba hiram kyagi tangdu laita daba phibam asida mama oibisingna lawgadaba thawdangi matangda nomagi oiba khana nainabagi mifam ama ngarang Bishnupur district Morang subdivision gi manung chanba Kairang Ithaida pangthokre haire Karang apunba Maira Paibi Love United Women Development Organization UWDO Bishnupur district na punna sinduna Karangi ibudau Kuman Pokpa Community Hall da pangthokiba thorom da saruk yakiba Manipur University gi Manipuri Department ki Associate Professor Dr. Naurem Sanatombana hai Manipur da leiriba mama oibisingna amatoina punsinduna thauna phaba macha kyabu lamjing laba matamda malemda Manipur bu laksaba ngamba phurup amata leiroi maram maduna mama oibisingna MLA minister singi mama oibiganu khulngakpa maitei singi mama oibiu hainasu mahangna makha takhi All India Trade Union Congress I took Manipur gi masalup ama oriba All Manipur Minority Unorganized Workers Union AMMUW na Sindhune State Level Convention Thawbal District ki manung sanba Sangai Yumpham Patu Cherapur Mayai Lekaida pangthokre haire Tribal Research Institute TRI gi Chingmairong Imphal da leiriba masagi office ta lakliba January 15 dagi director yauna staff khudingmak thabak kaduna mathau tawgadabani haina Tribal Youth Council Manipur TYCM na amuka su hana phongdokre Sengmaijing khunau da leiba Smart Universal Academy gi mahiru singda Green Revolution gi wakhalon sagatna bagi pandam da school asigi class 6 dagi 9 fawgi Topper singda lemna cycle pigadaba mission ama hawdokhi baga loinana school asigi kumjali sing ani kunga mangagi calendar su phongkhre All Manipur Dalit Development Association AMDDA gi President Dr. TM Rajan Ayang Banalu Singba Association asigi mihut kangbu ama ngarang governor in charge Lakshman Prasad Acharya ga unaduna lairabagi pankhai makha da leiba yum leijadaba miyoi singi yum sabinanaba inkhol leijadaba singi lampi ba madi lomi singda henba senthang pibinanaba yauna leita laira kayagi mateng pangnanaba memorandum ama bisinkhre haire Bishnupur district ki manung chana leiba Moirang Kaithelda lampi tangkhai thingduna khulngakpa hatpa madi phaba yaroi haina wakat mifam sangsinkhre
Thawal District ki manung sanba Sarangpat Mamang Masnam Kangzaibung Community Hall da ngarang pangthokiba mifam na United Committee Manipur UCM Sarangpat Unit hangtokre hari. Haujing makha tarakpada mapan yu pausing pichari. Khwadigi sathiba khulai amani haina launariba nuclear bomb dagi hena sathiba amadi tamtiba numitagi tholakpa super flare na hena oigani haina scientist singna phongdokre akibagi masak oraba numitagi tholakpa energy gi web asi sahi lising lomgi manungda amuk numitagi tholak lambani adubu handakti toina tholakpa yabagi phibamda lakhibani Karigumba super flare Pitribi tamna laklabadi malemda choba awaba ma mayok narakpa yai awaba du nuclear bomb dagi hena sathigani hairi Masak khangba ngamdanaba Ukraine gi landa siraba North Korea gi lanbi singi mamai Russia na mai thadokle loinana ahum suba lan haugadaba NATO amadi Russia ga Lonaba border gi mafamda airship deploy tawkhre haina report amada phongdokre Russia gi President Vladimir Putin gi right heni hainariba Nuclear Defense Force ki Chief General Igor Kirillov bomb pokhai handuna hatki baduda chenabani haiba miyoi ama pharaba matungda wahang pahang sathaba haukhre miyoi aduna Igor bu mahang na hatki bani haiba masana yazaraduna thaba asi tawbagi damang dollar lakh amagi senpham ga loinana Europe ki leibak amada hekta leiba yabagi offer phangki hairi Russia ki agency na Igor hatpada senaba miyoi sing makha tana phagat pangamna ba akanba mongda thabak sathari Sahi ahumgi mayada Ukraine amadi Russia ga soknaliba lan asida mang takliba pumnama asi ubada lisingama chama sanipan humfuga matoi dege lisingama chanipan humfuga manga phawba sathakiba America gi civil war gi matam adu amu hana ningsing hale lan asi athuba matam da lephanba mathau tari maramaduna nakal ani mangna wari sanana bagi thorang tawgadabani haina Trump na phongdokhibaga loinana Ukraine gi President Vladimir Zelensky dadi Russia ga wari sanana ba thorang tawro haiba WAPHAM phawba phongdokhiba su lekhrabani International Space Station da halakpa yadana panduna leriba astronauts Sunita Williams lauruna bagi matam tha ani ga muk sangtokre haire Syria gi President Bashar al-Assad Russia gi konu Moscow da senduna lot khraba matungda Israel gi lan missing na Syria ga lona ba border area da landaduna Syria gi lausin khraba Mount Hermon da leriba buffer zone Netanyahu Benjamin na yangsinkre Central Democratic Republic of Congo da laiba Phimi Turenda hi laksin bagi laibak thiba thodok amada yamdrabada hi da tongba miyoi kunga mangarom sikre aduga hi da tongba nupi angang yauna miyoi kya thiba khangdana leidi
चौरांगना ही अदुदा पुना मियोय चाम हेना तोंखी हाइरे अक्टोबर थादसु तुरेल असिदा मियोय हुमुद्रागा निपालम सिखिबा लेख्रबनी पाकिस्तान की इरांग साउना लेरिबा स्टेट पोलियो की हिदाक लांथक पुदुना चलिबा वर्कर सिंग द टारगेट तौदुना बॉम्ब पोखाय हंदुना अटैक तौबदा यामद्रबदा पाकिस्तान की आर्मी अहुम लेखिद्रे अदुगा लानमी अनि अमना चाउना सोअपन थोखरे हाइरे मालेम की लेबाक सिंग मनुंग द सुपर पावर नि हारिबा खम थेंगनसु चौखलबा अमेरिका दा मियोय क्रोर मरी लाख हुमुद्रागा मरी मुक जाब थकपा फंगदना लेरी हाइना लेबा असिगी एग्रीकल्चरल डिपार्टमेंट USDA की लिसिंग अनि कुनगा हुमदोगी की रिपोर्ट अमदा फोंदोरकली सैना की एस्ट्रोनॉट सिंगना स्पेस द पुंग मापलोम स्पेस वाक सतुना ख्वादिगी सांगना स्पेस वाक सतपगी अनोबा रेकॉर्ड अमा थंबा ngamkhre रेकॉर्ड असी US की एस्ट्रोनॉट सिंगना पुंग 9 मिनिट 53 लोम स्पेस वाक सतखिबगी रेकॉर्ड अदु थुगाइखिबनी पनबे याबदी सही खरासिद स्पेस की लमदा चाइना खुमांग साउसना चटपा ngamlakle नो स्मोकिंग जोन दा चुरुप थकलंबा मलेशिया की फॉरेन मिनिस्टर मुहम्मद हसन दा फाइन थिहलगनी हाइना लेबासिगी हेल्थ मिनिस्टर ना फोंदोखरे हाइरे साउखलकपगी मतुंग इना मालेम की लेबाक सिंगदा लान अमदी हिरम कियादा ड्रोन की सिजनबगी सांग खम थेंग हेंगलकपगा लोइनना ड्रोन की मतिक मयाई अमदी तौबा ngamba पुमनमंगना खंगनरकपदगी मालेम की लेबाक कियाना ड्रोन साबगी थबक लोमदा अकनबा मिजंग संगनबा होरकपदा ngairabasु ड्रोन की मार्केट ता मालेम योइना टर्की नसादा हुमफुगा मंगा ऑक्युपाई तौबा ngamkhre हाइना रिपोर्ट असिदा फोंदोरकली हॉलीवुड की ख्वादिगी माई पाकपा मदी मियामने यामना पामनबा सकनारबा एक्टर टॉम क्रूज ता US की नेवी की ख्वादिगी वांगबा हाईएस्ट सिविलियन अवार्ड पीदुना इकाइखुमना बोटख्रे अवार्ड असी US नेवी की थबक थरम सिंगबो मालेम द फिल्म की खुथांगदा मयेक सेंगना यामना निंगथिना खंगनना बहनबदा महांगना पीखिबा कंट्रीब्यूशन अदुबो सखंगलदुना पीखिबनी हाइनसु पाव असिदा मखाताना फोंदोरकले सही निपालोंगी ममांगदिगी डायलाइसिस के अवाबा मायोकनदुना लाकपा अल्बामा सही यांखैगा हुमदोय कौबी नुपी अमदा ओके किडनी माई पाकना ट्रांसप्लांट तौख्रे हाइना फोंदोरकले पाव असिगी मतुंगिना अमेरिका द ओके किडनी माई पाकना मियोयबदा ट्रांसप्लांट तौबसी अल्बामा गा थारगा मियोय मंगारम सुख्रे अल्बामा हौजिक तपना तपना मसा फगलकले थवोंग असि सा सनगी हक्सांगी ऑर्गन सिंग ट्रांसप्लांट माई पाकना तौबा चथरकपा सथरकपा अमने पनबे याबदी मालेम की ओइना ख्वादिगी अहानबा मियोयबदा ओके किडनी ट्रांसप्लांट तौबसी US के मैसाचुसेट्स हाइरिबा मफुम असिदा तौखी हाइनसु रिपोर्ट असिदा पल्ली ख्वादिगी अरुबा लैना अमा ओइदुना मियोयबगी थवाई क्या लेप लेतना लौरिबा तमथिरबा कैंसर लैनागी वैक्सीन रशिया दा पुथोखरे हाइना लेबा असिगी गवर्नमेंट की मीडिया की माइकेदगी फोंदोखरे कैंसर की वैक्सीन असी सिटीजन पुमनमक्ता मथंग सही 2025 दगी फ्री दा फंगहलगनी मालेम की लेबाक सिंग द कैंसर नाबा मी मसिंग हेंगलकलिबा सिगुमना रशिया दसु 2022 दा मियोय लाख 3,39,5 रोम कैंसर नाबगी रेकॉर्ड लेखी कैंसर वैक्सीन असी की सबसाबा ममिंग अमदी करंबा मखल की कैंसर द वैक्सीन असी सिजनगनी हाइबदी फोंदोरकपा लेत्रे युगांडा की डिस्ट्रिक्ट अमा ओरिबा बुंदी बुक्यो हाइना खंगनबा मफम अमदा मसक खंगदबा लाइचुत मफम अदुगी मियामना दिंगा हाइना खंगनबा लाइचुत अमा संदोरखरे हाइरे लाइचुत असिना हौजिक फावबदा युगांडा दा मियोय चहुमलोम हेना नाहनख्रे अदुमकपु पाक्सना असि अना यावरपगी पाउदी लेत्रि लाइचुत असिगी मतांगना डॉक्टर की ताना फोंदोरखिबदा लाइचुत असिगी मतांगदा यामना कुपना थिजिन हुमजिनबगी थबक सथरी अदुबु साइंटिफिक ओइना लैना असिगी मतांगदा सबसाना खंगबदी ngamdri हाइरे पार्लियामेंट नहान नुमिदांग अंबेडकर हाइबसी फैशन अमा ओइरख्रे हाइना अमित शाह ना हाइखिबदु कटेम तौनिंगाइनी अमसुंग कॉन्स्टिट्यूशन इकाई खुमनदबगीदमक
ruling BJP Sairaduna Malik Arjun Kharge na Amit Shah gi mathakta sathaba party gi attack sing ado amuka hanna sathakre haikre Karigumba PM na Baba Saheb Ambedkar gi damak ikai khumnaba khara leirabadi cabinet tagi Amit Shah bo soidanamak lokthokadabani adubu madugi mahutta Prime Minister na mahakpu kangkhatuna leire haina Kharge na haike mahangna dalit hero ama ikai ba pikre makoi constitution da thasade haina su phongtokhe Dalit icon BR Ambedkar gi matang da ngangkhiba Union Home Minister Amit Shah gi wangang singi matang da achobo wathok tholakhibaga Trinamool Congress na mahaki mayokta privilege notice ama thangat khre amasung constitution ge architect adugi legacy amasung parliament ke dignity bu mahangni kaiba pi khre hai khre Aam Admi Party AAP Lusingba Arvind Kejriwal na Dalit icon BR Ambedkar gi matang de Union Home Minister Amit Shah na phongdokhiba wafang gi matang da chobo wathok thoklingai Prime Minister Narendra Modi gi wangak sing adu asok pada thum noisinbani haikre Rajasthan da Bikaner gi Mahajan PHAL firing range da yumja khasanumita training exercise amada seol asida range asida mi siba thodok ta ani subo ina teng amada ammunition loading tawbada lanmi ani sikre amasung amana sokre haire Khwadigi saknaraba Dalit BR Ambedkar bu Union Home Minister Amit Shah ni kaiba pire haina maral siduna satharaki bo opposition ya kanbe attack thengnabada BJP bu Prime Minister Narendra Modi na lusingkhre BR Ambedkar gi liklam muthanaba Congress na matau karamna hek oithokpe aba trick tawkhibage amasung schedule caste sing amasung schedule tribe sing tu hatnaba hotnabagi habadu miyamna ukhrabani haina ngarang Prime Minister Narendra Modi na haike sis tawkiba matam amada Bijoy Malyagi oiramba lupa crore lising tara mari chama kunthra mathoi gi maran mathum sing adu Michel businessman asigi yamlaba sendol singi saru ama pithokinanaba public amasung private sector bank sing da sinakre haina parliament ngarang finance minister Nirmala Sitharaman na haikre Guwahati amasung Lucknow da protect sing da yumja kaisa numita police na sa thakiba thabak dagi Congress Lusingbani laikhidra haina party asna phongthokre adumoinamak city animas da police na sikhiba sing adu makoi gi thabak singi maram dagi natte amasung Lusingbani adugi haksang da sokpugi dakpham laite haike makha tarakpada sanabigi pau pisari Manipuri lifter Martina Maibam amasung Lamabam Nilam Sagol Senumitagi Qatargi city Doha da pangthokadoriba Asian Youth and Junior Weightlifting Championship ki member kunipa na saba Indian squad lauthokpada yaure India Tour of Australia lisingani kungamari ki manungtana tha si taramari dagi Brisbane da sanarakpa leba ani ge ahum suba test match aroiba numita nong na marak thatkibadagi draw chatuna match manga gi series ama amada manakre Yumbo India na ahanboy na hawdokadaba Kho World Cup ki ahoba match da Pakistan ga sanaragani haina organizer singna yumja kaisa numita lauthokre tournament asi mathang sahi gi January 19 dagi hawragani January 19 dagi 18 phawba seol ama chupna pangthokadaba tournament asi da leiba kunga mari saruk yagani haibagi confirm tawre tournament asi gi matching New Delhi gi Indira Gandhi Indoor Stadium amasung Noida Indoor Stadium da sanagani Maharashtra gi asar Prathamesh Phuge amasung Madura Jamshedpur da sathariba nifu mari suba national archery championship ki compound mixed team inventa final sangkhre India gi off spinner Ravichandran Ashwin na Brisbane da sanakiba Border Gavaskar trophy gi ahum suba test match loisinkraba matung International Cricket gi pothare haina yumja kaisa numita
ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯑꯁ꯭ꯋꯤꯟ ꯑꯁꯇ꯭ꯔꯦꯂꯤꯌꯥꯗ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯇꯦꯁ ꯁꯤꯔꯤꯖꯀꯤ ꯑꯍꯥꯟꯕ ꯃꯦꯆ ꯑꯍꯨꯝꯒꯤ ꯃꯅꯨꯡꯗ ꯑꯃꯈꯛꯇꯃꯛ ꯌꯥꯎꯈꯤ꯫ ꯑꯦꯗꯤꯂꯦꯗꯇ ꯁꯥꯟꯅꯈꯤꯕ ꯗꯦ ꯑꯦꯟड ꯅꯥꯏꯠ ꯐꯤꯛꯁꯔ ꯑꯗꯨꯗ ꯔꯕꯤꯆꯟꯗ꯭ꯔꯟ ꯑꯁ꯭ꯋꯤꯟꯅ ꯔꯟ 58 ꯄꯤꯔꯒ ꯋꯤꯀꯦꯠ ꯑꯃ ꯂꯧꯈꯤꯕꯅꯤ꯫ 2013 ꯋꯥꯔꯜꯗ ꯀꯞ ꯇ꯭ꯔꯣꯐꯤ ꯂꯧꯈꯤꯕ ꯏꯟꯗꯤꯌꯟ ꯇꯤꯝꯒꯤ ꯃꯦꯝꯕꯔ ꯑꯃ ꯑꯣꯏꯔꯤꯕ ꯑꯁ꯭ꯋꯤꯟ ꯇꯣꯔꯅꯥꯃꯦꯟꯠꯁꯤꯡ ꯄꯥꯡꯊꯣꯛꯄꯗ ꯌꯥꯝꯅ ꯇꯥꯡꯅ ꯁꯥꯟꯅꯕ ꯐꯪꯂꯤ꯫ ꯃꯍꯥꯛ ꯍꯥꯟꯅꯒꯤ ꯁ꯭ꯄꯤꯅꯔ ꯍꯔꯚꯖꯟ ꯁꯤꯡꯅ ꯂꯧꯔꯝꯕ ꯊꯧꯗꯥꯡꯁꯤꯡ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯀꯤ ꯁꯥꯟꯅꯕꯒꯤ ꯈꯣꯡꯆꯠ ꯑꯁꯤ 2015 ꯋꯥꯔꯜꯗ ꯀꯞꯇ ꯃꯦꯆ 9 ꯁꯥꯟꯅꯕꯗ ꯋꯤꯀꯦꯠ 18 ꯂꯧꯈꯤꯕ ꯑꯁꯤꯗꯒꯤ ꯈꯪꯅꯕ ꯍꯧꯔꯛꯈꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯦꯡꯅ ꯏꯟꯗꯤꯌꯥ ꯇꯣꯔꯅꯥꯃꯦꯟꯠ ꯑꯁꯤꯒꯤ ꯁꯦꯃꯤ-ꯐꯥꯏꯅꯦꯜ ꯌꯧꯕ ꯉꯝꯈꯤ꯫ टी20 इंटरनेशनल कैरियर रविचंद्रन अश्विन 2013 वर्ल्ड कप सिंथानिंगाई ओइरबा परफॉर्मेंस पीखी। महांगना ऑस्ट्रेलिया सानखिबा मैच रन 13 पीरगा विकेट 3 लौखी। महांगना टूर्नामेंट असिदा पुन विकेट 13 लौबा ngамखी अदुबु इंडियाना फाइनल दा माइथीबा नंखी। इंडिया की ख्वाइदगी फबा स्पिनर ओइरबा अश्विन महाकी कैरियर दा टेस्ट विकेट 453 लौखी। महांगना निन कुमलेगी मतुंगदे इंडिया की सेकेंड हाईएस्ट टेस्ट विकेट टेकर ओइरी। महाकी टेस्ट कैरियर दा विकेट 5 लौबा 53 लक याउरी। कतर की सिटी दोहा लेबापोक नुमित की अथेंबदा पांगथोकीबा द बेस्ट फीफा फुटबॉल अवार्ड 2023 दा विनीसियस जूनियर अमसुंग आइटाना बोनमाटीना मथंगसिना नुपा अमसुंग नुपीगी मकोक थोंबा अवार्ड सिंग लौख्रे। स्वीडन की पॉल वॉल्टर आर्मान BBC स्पोर्ट्स पर्सनैलिटी ऑफ द ईयर अवार्ड्स दा वर्ल्ड स्पोर्ट्स स्टार ऑफ द ईयर की मिंगथोल फंख्रे। सही असिदा महांगना ओलंपिक टाइटल डिफेंड तौबगा लोइनना ओलंपिक अमसुंग वर्ल्ड रिकॉर्ड सु थंबा ngamखी। मणिपुर संतोष ट्रॉफी फाइनल राउंड माइथीब मसक खंगदना कैंपेन चथब ngमलबसु लेमजनिंगाई ओरब टूर्नामेंट असिगी मपांगल कनबा टाइटल कंटेंडर ओइहनबदा स्टेट की अटैकिंग डिपार्टमेंट फॉरवर्ड की थौदांग लौरिबसिंगना मतिंग फुदोकपा मथौ तारी। हैदराबाद की डेकान एरेनादा ngarang जम्मू एंड कश्मीर का लंबा पानबदा पांसिल अमममदा ड्रॉ ओइखिबा मैच रीजन असिना फाइनल थर्ड द गोल स्कोरिंग की खुदोंसाबा निंगथीना लौबा ngамदबगी ममी उबा फंख्रे। फाइनल राउंड असिदा थंगनना मैच अनि माइ पाकलबा मतुंग हौजिक फावबदा मणिपुरना गेम 3 सानबदा पॉइंट 8 फंगली। मसिदा सनखिबा पुनबा गोल 3 की मनुंगदा 3 दी डिफेंडरना सनखिबनी। उत्तराखंड पांगथोकदबा नेशनल गेम्स अमसुंग चेन्नईदा सानगदबा नेशनल ट्राइथालोन चैंपियनशिप एंड एशियन कप ता सरुक याननबगी मणिपुर टीम सेमनबगी ट्रायल सिलेक्शन पांगथोकलगनी हाइना ट्राइथालोन एसोसिएशन ऑफ मणिपुर थादोरकपा चेरोल अमदा खंगहलगली। सीनियर वुमेन्स नेशनल फुटबॉल चैंपियनशिप 2023-25 की सेमीफाइनल चंगदुना लेख्रबा मणिपुर अरोइबा फाइनल राउंड ग्रुप मैच ता तमिलनाडुबु पांसिल 2 अमदा माइथीब पीदुना ग्रुप विनर ओइख्रे। लमलोंग थोंखोंग आर्टिफिशियल टर्फ ग्राउंड चथरीबा मरीसुबा डॉक्टर मोरांगथेम मनाउतोन अमदी चंद्र सखी मास्टर फुटबॉल टूर्नामेंट की ngarang सानाखिबदा युम्बु संडे एफसीना फामबु गोल हंदोकलगा पांसिल 3 अमदा माइथीबा पीख्रे। लखथबान पब्लिक ग्राउंड चथरीबा मणिपुर वेटरन क्रिकेट टूर्नामेंट 2023-25 की ngarang सानाखिबदा TCMDC थोंजोना LDCC लिलोंग सजिंगबो विकेट 3 माइथीबा पीख्रे। मरी सुबा MNCL सुपर प्लेट टूर्नामेंट की ngarang मोइजिंग पब्लिक ग्राउंड सानाखिबदा रूल मैट्रमना UCC कांगसुप रोडपो विकेट 3 दा माइथीबा पीख्रे। पिसुम FC अमसुंग YLL क्लब न सिंधुना चैरिटेबल ट्रस्ट की स्पॉन्सर मखादा YLL ग्राउंड पिसुम थोंग निगोम लेरक चथरीबा मरी सुबा थोकपा मनिहार निंगसिंग 5 एसाइड फुटबॉल टूर्नामेंट ता लीजेंड FC अमसुंग संगाई प्रो FC सेमीफाइनल चंख्रे।
amadi mapan suba MNCA play tournament ki ngarang public ground khangabok part 3 da sanaki badan napsa kha imphal na sedo thamai banbu wicket marida maiti ba pikre wislak pada maruiba pau amohana Laikha lambida kuki singna thinglaba suche minister Viren nung thaklambida senapati da satkre Manipur da tangdu laitaba hanzil hanbada naga miyam gi thodang yamna chawi haina chief minister na haikre naga gi thorom da kuki singna khut thingjinduna yet apan pibagi hak leite haina NPO na phongdorakli Congress ki thomi singna ras babal da thomjin kre police ka mukna kre Manipur asimba pu pandaba NRK satnaba leiba commander haina MPCC ki president ke Mega Sandrana phongdokre One Nation One Election bill yang sinaba JPC semkre haide Thiba khangdriba Kamal Babu gi tangdang ba khanghalagani haina governor na thajaba pikre haina JS na phongdorali Sahitya Academy Award lising ani kunga mari gi damang hawbam saidabati khalakle Rukhol gi phungrai tang da su book fair hawdokre singi mahairoi sing da su makhal mathil gi lari sing ahomba mamal da phanghana ba phonabani haide Bosem gi staff singi khongjang pungkun ga mari gi manung da hando kada bari haina SSUM na phongdorage Private lazen bana laiki da bada RPM na waba phongdokre laiki droba ma sung pha ki ba mi sing pripa ka mari leina de haina phongdorage amadi smart city imphal mission maming tangai de thangal kaithen gi lambi semba hawjiluraga loisin ba naidana leiduna miyam da khudong sa da kaya mayok na halle Pijariba pausing asiga loina na hojiki di nungti gi fongliba pause singi lokthoksa ba maru oiba pausing miyam da pijaba loisinjari hojik makha tarakpada matam gi wafam amadi rasi phal amu mayam da pijari Ngasigi matam gi wafam da thamjari One Nation One Election bill gi marai ba kadom da thoklaga ba tamba ngamdri India da lengak pai ba Bharatiya Janata Party na matam sangna sagalaga lakhiba Lok Sabha amasung State Legislative Assembly gi mikhal matam amata da pangthokna ba sangsilakhiba One Nation One Election ga mari leina ba The Constitution Bill 2024 Lok Sabha da puthokre Bill asi Union Minister of State Law and Justice Arjun Ram Meghawal na puthokpa matamda opposition gi maikidegi akanba maungda yaningda ba phongdokhe Congress ki maikidegi MP Manish Tiwari na formal notice fawba pisinduna bill asi puthokpa gi mayokta lepki Opposition gi maikidegi bill asi puthokpa da yaningda ba phongdoklabasu Division Board pangthoktuna bill adu ruling gi maikidegi MP chaniga humpu mapan amasung opposition gi maikidegi MP samaga mabudraga nipan na bot phangduna bill adu Lok Sabha da puthokibani puthokhiba bill adu sathariba parliament ki ningtham mifam asigi manungda khanaba nangadra natraga nangloidra haibasi hojik phawbadi sapchana khangba ngamnadri One Nation One Election gi wafam asi leiba asigi hanagi president Ramnath Kovind na lusingba awangba thaki committee amana kupna yengsilaba matungda sahi asigi September thada lengakta makoigi recommendation adu langkhatkibani madugi matungda India lengaki cabinet mifam da puthoktuna khanaraba matungda One Nation One Election bill asi parliament ki mifam da puthokna ba warep laukibani
Madugi matung tarakpada bill asi nahan Lok Sabha da division vote pangthoklaba matung da puthokre. Bill asi gi mapung oiba pandamdi leiba asida haujik chatnariba Lok Sabha amasung State Assembly gi mikhal asi tungan ba matam da pangthoknaramba du matam amak khaktada pangthokpani. Loinana mikhal asi pangthokraba matung numit chamani gi manungda gram panchayat amasung municipal council singi mikhal pangthoknaba recommend tawki. Bill adu Lok Sabha da puthokraba matungda Rajya Sabha da karamba matamda puthokadage haiba ngamdri. Bill asi hauji amuk joint parliamentary committee da thadaraga yengsilaba yabagi phibam da leiribana bill asi sathariba session asigi manungda pass tawgani haiba thajaba ngamdri. Bill asi division vote masing yambana saugalaga Lok Sabha da puthokhiba oirabasu pass tawba matamdadi bill asi apunba member gi saruk ahum thokpagi anina saugatpagi tangai fadaba lei. Bill asi pass tawge harabadi apunba MP Chambriga humfumathogi manungda chahumga sumna taretna bill asi pu saugatpa tangai fade. Adubo bill asi puthoknaba division vote longnabada sumnatagi vote chaniga humfuga mapan khaktamak phangkhibani. Haujik Lok Sabha da ND amasung masiga chatminariba kangbugi apunba MP masing asi chaniga mawbudra humdoini aduga opposition da leiriba MP masingna chaniga kunthra marini. Maram asina bill asi NDA amasung masiga chatminariba mapangsingi apunba MP chaniga mawbudra humdoi makna loina saugalabasu Lok Sabha da bill asi pass tawba ngamdabagi phibamda ireida leiri. Bill adu Lok Sabha da puthoksakhrabasu tasengna maki di bill asigi matangda lenga asi maithirabani haina Congress party ki maikidagi phongdokpa laikre. Bill asi pass tawba matamda constitution asida hanadagi yauzaraba article 3 nauna semthokadoribani aduga anauba article amamuk hapsilakadoribani. Bill asibu BJP nadi aphaba amasung leiba asida ahong bala hananabagidama puthokpani haina phongdokli. Adum oinamak opposition Congress amasung masiga satminariba party singi maikidagidi bill asi puthokpa si constitution gi mayoktani amasung democracy na piriba leiba asigi federal structure asida sauna akaiba thoan gani haina phongdokli. Bill asi puthokpana leiba asida kaya yamna kanaba purakani kanabaga mangjabaga kanana henbage haibasi munna naina hodaba yaroi. Lenga ki maikaidagi Union Minister of State Law Arjun Ram Meghawal nadi bill asi awang bathaki committee amana yangsilaba matungda nainaba yaba nainakre haina phongdokkiba leire. Matang asida panjaningbadi lengak pariba BJP amasung masiga satminariba mapangsingna puthokliba bill asi kadai phawba mai pakadoribage haibasi nainaningaini. Haujik leiriba phibam asida bill asigi maraiba kadomda satkadage haiba tamba ngamdaba phibam amada leiri haiba wafam ngasigi matam-matamgi wafamda thamjari. Thagasari mayam pumna makha tarakpada ngasigi rasi phal amuk mayamda pisage. Ngasi SCI faraba poinu gi tara mapani panba lising ani kunmari December gi tarik tara ga mapan tang tara mapan soire tara mapani supale sagol se numit ni ngasi rasi falda apapata kari hairi amuk mayam pune yang minarsi Rasifol ibiri boza ipopisak ning thauza awardee extra and permits pauna bazar infal ahanba mes rasi lokachari mes rasida asauba khananingba loinaragani lamchatpa gari thawbadi seksin gani sangjarakpa kankhatluganu thabakti pangthoklagani pakhang lesabi singi oina muknagani mahiroi singi oina honnaningloi bris rasida sarang naba nungnangba numitni sel phangba chatpa managani tokhai tadana bahona jagani achumbada arthalana lauragani thabak machadi pangthoklagani pakhang lesabi singi oina lawtonagani
mahiroi oina budi thokloi Mithun Rashi khudong saba thengnaba chaukhatpa phagatpa aigi mi masing hengatpa kuinadagi khanjarakpa mai pakpa achobana chanbi banumitni shanti leiragani pakhang leisabi singi oina nungsinagani mahiroi singi oina hotnaningani Karkat Rashi Haksang wakhal thabakta afaba numitni pangthokningba kharadi pangthoklagani sel phangba pot leiba yaba imungda shanti leiba numitni pakhang leisabi singi oina amata oiragani mahiroi singi oina losing hengatlagani Singhara sida seksina honadrabadi yesinba kalakpa yamlagani aigi mina migi michangda leiragani sel maram sadana satgani imungda sarangnagani pakhang leisabi singi oina warawnagani mahiroi singi oina wakhal sangloi Kaina Rashi saudaba tapthaba phagani pangthokningba thabakti pangthoklagani sel phangba chatpa managani lusingba singnadi chanbiragani khatnadanaba honajagani pakhang leisabi singi oina mot khetnagani mahiroi singi oina wakhal charangnagani Tula Rashi aruba thabak pangthoklagani sel phangba pot anauba leibeyaba miyamna chanbiba aigi mi masing hengatpa numitni imungda shanti leiragani pakhang leisabi singi oina nungsinagani mahiroi singi oina hotnaningani Brisik ama natraga ama khanba kalakpa hengatpa yeknaba chaukhatpa numitni thabak macha machadi pangthoklagani imungda charangnagani pakhang leisabi singi oina longtongnagani mahiroi singi oina wakhal leitaroi Dhanu Rashi cheksina honajagani sagaina yengthigani sel pithok pisinda hai singani lamchatpa mi loinabadi seksingani shanti leiroi pakhang leisabi singi oina muknagani mahiroi singi oina honnaningloi Makar Rashi hena lusina khanba ahing tumba mapung phadaba numitni kalakpa yamlagani migi mateng pangludaba phagani thabak machadi pangthoklagani pakhang leisabi singi oina wakhal manaroi mahiroi singi oina body phaksilingani Gomba Rashi haisingna seksina honnajarabadi mai paklagani thabakti mai pangna pangthoklagani thakthongba singna chanbiragani imungda ingna leiragani pakhang leisabi singi oina mot chanagani mahiroi singi oina losing hengalagani Aroibada Mina Rashi Haksang wakhal thabakta phaba matamni sangyengna mai paksaba mingsat hengatpa singthabibada yawba numitni pakhang leisabi singi oina nungsinagani mahiroi singi oina hotnaningani Housing mayam puna ngasigi maroiba pausing matang WAPHAM Rashi PHAL gi thoram mathang oina taminakre makha tarakpada amu isei gi thoram amu mathangi page ta amu puduna laksage pumnamakpu haujiki oinadi pasparani laisromna mayam pumnamakpu khurumjari Admission open Kanchipur da laiba IPS Imphal Public Higher Secondary School gi academic session 2025 gi registration amasung admission hauzari mahiroi singi mama mapa oiba singna icha sembagi waviraganu adom gi angang singi damak yamna checksina mahi tambagi kanglon chumna chathariba mahi shangni school asigi oza singna national amadi international gi thakta education icon gi mingthon piduna ikai khumna biraba founder principal gi makhada school amadi boarding da mahi tambiriba school amani school asina amadi boarding asina angang singi damakta hotnariba kayabu khangbiraga national amadi international best boarding school haina sak khangbikre ngasimak adom gi angang singbu Kanchipur da laiba IPS da ming chanbiyu amadi afaba mahairoi oihanbiyu angang singna adom gi lengdraba lani haibasi kaubiganu Admission open. Board of Secondary Education Manipur. Bosem gi makha da handak ta naune affiliation phangduna hangdorak liba session 2025-26 ki New Era Higher Secondary School Thobal Okram Wang matabagi High School gi section class 9 gi admission form thaba hojari. How ki basahi English sing ani taraga mapan dagi na lep tana question no finance exam sing the position holder Inspire Awards letter marks student subject toppers kaya putokuda natana 100% first division the pass chawduna kaya rakhana Manipur pumbagi ahanba mafam kanduna laktaba school asida mahiru sing the piriba khudong saba sing di remedial coaching class, separate boys and girls hostel, ningthi jana train tawraba experience leirabo oja sing